ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯃꯊꯧ ꯍꯥꯞꯄꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ ꯍꯥꯏꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯔꯨꯔꯦꯜ ꯑꯦꯖꯨꯀꯦꯁꯟ (IRE) ꯀꯣꯂꯦꯖ ꯑꯣꯐ ꯇꯤꯆꯔꯁ ꯑꯦꯖꯨꯀꯦꯁꯟ ꯋꯥꯡꯖꯤꯡꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯗꯣꯛꯇꯔ ꯔꯥꯖꯤꯕ ꯀꯨꯃꯥꯔ ꯅꯥꯔꯦꯡꯕꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯡꯖꯤꯡꯗ ꯂꯩꯕ IRE ꯒ꯭ꯔꯨꯞ ꯑꯣꯐ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯀꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯃꯍꯩꯔꯣꯏ ꯀꯌꯥ ꯂꯝꯖꯤꯡ ꯂꯝꯇꯥꯛꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯕꯦꯆꯦꯂꯔ ꯑꯣꯐ ꯑꯦꯖꯨꯀꯦꯁꯟ (B.Ed) ꯒꯤ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯕꯁꯤꯡꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅ ꯃꯥꯡ ꯊꯥꯔꯒ ꯀꯣꯂꯦꯖ ꯑꯁꯤꯒꯤ 13 ꯁꯨꯕ ꯕꯦꯆꯀꯤ ꯀꯟꯚꯣꯀꯦꯁꯟ ꯆꯍꯤ ꯑꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ 30ꯗ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯀꯟꯚꯣꯀꯦꯁꯟ ꯑꯁꯤ ꯆꯍꯤ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯍꯧꯈꯤꯕ ꯕꯦꯆꯁꯤꯡꯗ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯈ꯭ꯔꯒ ꯀꯟꯚꯣꯀꯦꯁꯟ ꯄꯥꯡꯊꯣꯛꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯧꯗ꯭ꯔꯕꯁꯤꯡꯗ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫